ꯑꯩꯈꯣꯏꯁꯦ ꯑꯣꯜ ꯑꯁꯥꯝ ꯃꯅꯤꯄꯨꯔ ꯌꯨꯠ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃꯌꯥꯗꯤ ꯂꯥꯛꯆꯕꯅꯤ ꯂꯥꯛꯄꯒꯤ ꯃꯔꯝꯅ ꯃꯌꯥꯝꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯏꯆꯥꯎꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯕꯁꯦ ꯈꯖꯤꯛꯇꯪ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯍꯥꯏꯅ ꯂꯥꯛꯆꯕꯅꯤ ꯑꯗꯨꯒ ꯑꯁꯤꯒꯤ ꯄꯥꯡꯕꯁꯤꯗ ꯋꯥꯔꯤ ꯈꯔꯇꯪ ꯑꯩꯈꯣꯏ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯁꯤ ꯑꯦꯝ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯕꯤꯔꯦꯟ ꯁꯅꯥꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯒꯤ ꯃꯍꯥꯛꯅ ꯀꯔꯣꯔ ꯑꯃꯒꯤ ꯁꯦꯡꯁꯟ ꯇꯧꯕꯤꯔꯛꯏ ꯑꯗꯨꯒꯤ ꯁꯦꯡꯁꯟ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯞꯇ ꯆꯠꯈꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯗꯤ ꯁꯤ ꯃꯐꯝꯗ ꯀꯁꯥꯔꯗ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯁꯤꯒꯤ ꯄꯣꯠꯁꯦ ꯃꯤꯇꯩ ꯈꯨꯜꯂꯛꯇ ꯌꯥꯝꯅ ꯌꯧꯈꯤꯗꯦ ꯁꯤꯒꯤ ꯃꯔꯝ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯜ ꯑꯁꯥꯝ ꯃꯅꯤꯄꯨꯔ ꯌꯨꯠ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃꯌꯥ ꯑꯩꯈꯣꯏ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯑꯦꯗꯚꯥꯏꯖꯔ ꯁꯥꯔ ꯀꯨꯟꯗꯟꯅ ꯑꯩꯈꯣꯏ ꯑꯃꯌꯥꯒꯤ ꯇꯤꯝꯅ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯁꯤ ꯑꯦꯝꯗ ꯅꯣꯟꯖꯗꯨꯅ ꯍꯥꯏꯖꯔꯦ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯅ ꯄꯥꯕꯨꯡ ꯍꯣꯏꯅ ꯀꯩꯅꯣ ꯇꯧꯔꯛꯄꯁꯦ ꯑꯩꯈꯣꯏ ꯁꯣꯝꯗ ꯃꯤꯇꯩ ꯈꯨꯡꯒꯪꯁꯤꯗ ꯊꯣꯏꯗꯣꯛꯅ ꯌꯧꯕ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯑꯝꯇ ꯍꯦꯜꯞ ꯇꯧꯕꯤꯌꯣꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣꯅ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯁꯤ ꯑꯦꯝ ꯄꯥꯕꯨꯡ ꯕꯤꯔꯦꯟꯅ ꯌꯥꯝ ꯍꯔꯥꯎ ꯍꯔꯥꯎꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯀꯩꯅꯣ ꯇꯧꯕꯤꯔꯛꯏ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏ ꯑꯗꯣ ꯉꯁꯤꯐꯥꯎꯗ ꯑꯩꯈꯣই 80 ꯚꯤꯂꯦꯖ ꯂꯣꯏꯁꯜꯂꯦ 7,300 ꯍꯥꯎꯁ ꯍꯣꯜ ꯑꯩꯈꯣꯏꯅ ꯔꯤꯂꯤꯐ ꯄꯤꯖꯔꯦ ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏ ꯂꯥꯛꯄꯗ ꯈꯤꯇꯪ ꯊꯦꯡꯈ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯨꯡꯉꯛꯄꯅꯤꯅ ꯌꯧꯕꯗ ꯍꯥꯏꯗꯤ ꯃꯇꯝ ꯆꯥꯅ ꯌꯧꯔꯛꯇꯕ ꯋꯥꯔꯧꯕꯤꯕ ꯀꯩꯝ ꯇꯧꯕꯤꯅꯨ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯤꯒꯗꯧꯕ ꯄꯣꯠꯂꯨꯝꯁꯦ ꯍꯥꯏꯗꯤ ꯌꯥꯝꯕꯨꯗꯤ ꯌꯥꯝꯗ꯭ꯔꯦ ꯈꯖꯤꯛꯇꯪ ꯑꯣꯏꯔꯒꯁꯨ ꯀꯣ ꯃꯌꯥꯝꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯧꯕꯤꯌꯣꯝꯗ ꯍꯥꯏꯗꯤ ꯌꯥꯝꯗ꯭ꯔꯒꯁꯨ ꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯃꯇꯝ ꯆꯨꯞꯄꯗ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯐꯪꯕ ꯉꯝꯖꯒꯦ ꯍꯥꯏꯅꯅꯦꯀꯣ ꯁꯨꯃꯥꯏꯅ ꯇꯧꯕ ꯉꯝꯖꯁꯅꯨ ꯍꯥꯏꯅ ꯃꯌꯥꯝ ꯑꯝꯇ ꯕꯣꯔ ꯄꯤꯕꯤꯌꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯣ ꯁꯤ ꯍꯥꯏꯔꯒ Tayo ang nahajag jabra. ꯀꯦꯃꯦꯔꯥ Kamera pakai. Bijen na pilak wasing je. Ure social media ni ko. Tayo musung kamera jadi Lakipur area sabdi mission ko. Siga masih bawa sekarang kino di ko. Anda di jengre. Hoji presiden panjat area lagi. Kami area jadi kengke deko nana na. Tayo musung sini panggare. Luka Manipuri pilak pa Assam Association Manipuri mem lain ko. World Association Manipuri Mite Association luka Amya mem lain ko. Asik terapti ko. Kamada masih bawa sangat simple hajar di nama yang. ꯑꯗꯣ ꯑꯍꯥꯟꯕ ꯆꯪꯉꯤꯁꯦ ꯀꯔꯝꯕꯗꯅ Amya lagi ngacangin ko. Amya se karena kangga di Amya se kangga media lagi. Tapi musung masih se magi presiden se kana ada Bikram kan ko ni kau kare. ꯑꯝꯁꯨ ꯑꯗꯨꯅ ꯑꯝꯁꯨꯒꯤ ꯑꯣꯏꯔꯦ ꯑꯩꯈꯣꯏꯅ ꯑꯃꯤꯌꯥ Hangga da. ꯑꯣ ꯌꯦꯁ Hangga bane ba. Amya amsu hoi asam se lain na na mite association yang si. ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯑꯝꯁꯨꯒꯤꯅ ꯕꯤꯀ꯭ꯔꯝ ꯑꯣꯏꯔꯦ ꯑꯩꯈꯣꯏꯒꯤꯅ ꯑꯩꯅ ꯑꯦꯛꯇꯤꯡ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯅ ꯂꯩꯔꯤ ꯑꯩꯈꯣꯏ Amya ya. ꯑꯃꯤꯌꯥꯒꯤ Si hangga dah hangga. ꯃꯌꯥꯝ ꯑꯗꯨꯗꯤ ꯍꯧꯔꯁꯤꯀꯣ ꯌꯥꯝꯅ ꯐꯖꯅꯅꯦꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯥꯏꯗꯤ ꯂꯣꯏ ꯄꯨꯝꯅꯃꯛ ꯊꯨꯡꯉꯅꯤ ꯀꯩꯅꯣ ꯇꯧꯕꯗꯣ ꯐꯖꯅ ꯅꯣꯔꯃꯦꯜꯂꯤ ꯑꯣꯏꯗꯅꯦꯀꯣ Set confirm. Either way, first time any person and double ini hanya nanti kita suka itu. one of my double job to music double Hah?
Kung nabi itu sige. Sige daw po sige. lấy gì cầm đồ này cầm đồ này neng nung ra mending lagai mi udri punyang ini malah này rồi để mà đi biết đâu cái thùng nhiều à đây không có tôi đâu à đi quay rồi mình cái nào này không गाड़ी चुम धो जगह वो बेर नबी जा बिना 노랭이 노랭
ꯅꯣꯏꯅ ꯄꯥꯝꯃꯤꯁꯤ ꯁꯤꯅ ꯀꯅꯥ ꯀꯅꯥ ꯑꯉꯥꯡꯁꯤꯡꯅꯣ ano Lokmar iya iya Lokmar jauh rena nanti di panggilan wah ya tahu pagi berapa panggilan dia jar Truk nih truk. hai kalau pelur kan di brin meg le meg jadi kon sakit ko jadi kena isi buat dia lagi तो baru boy sigal क्या जोड़ गया काउंटिंग nang ami hila pi ba phang den kai kai den na sa pi yo ina nang sa pi lag yaro yaro